khôi pi ngay ngang ngay này nhiều khôi xài đi bằng ngang à tên đi xài ngang tên đi En, ada saya selalu. Ada orang pulang belum? I know. Ya Andre. Hậu đấy, cái gì mà tao làm đây mỗi chuyện này nè, là cái crop đây ba, đây cái là xem mình thôi, thằng anh ngang cái ngay đây ba, xí ngay nè, mà thi bông cho cô lao chứ nè, xí hồi chứ phải cùng bấm đó, tôi cùng ra cái này sẽ bắt đầu phong, ví dụ này mẹ, lúc ý sinh cái gì là à? 아, 손 홀로. 가고. 하나. 가자. 야우 ಬಂದ. Dokter ni mana? Ada gitu, kalau polis tu sengnya, sportsman dia dom suci pada, location je ni kapsa tu je. Ada keram ah, ada cycle tour keram lah ni. Faham je dia. Quay không muốn nữa, quay không đi sầu béo tới. Lama tanto. Lama tanto đấy. Lama juga nai, lost wages. Long subiri. Kumang ko subiri. Kumang di subiri. Si. Sampai telau. Ini sana roy ni. Yang ni dress ko pakai ni. Asal hati. Iru puai sendo tahu dah. Hello guys. Aku welcome ke Tokyo na. Apa dah ni ngasih di? Pemakai tahu ya sih. Dari 6 minggu sih, hello guys. 살살 사자. 로이 하이타라기. Dari giblo. Aku taruh kau mai awal berapa? Aduh director ke awal. Wari ni bawa. Aduh aku je nahan location yang jalu betul. Han. Aduh tu location yang jalu betul ngasih shooting cari yang betul. Pung tadi kami ni. Ada semua matang musel lagi. Dia usel le. Aduh di fasa lah sai le ni. Kemudian itu di thada aku le tu betul. Macam minai macam. Kai tu berapa ni? Kai tang ni lah. Kata tang lah pulih. Cái nó mang cái đến thế nào? Dokter ni mana? Dokter ni. Ada gitu, kalau polis tu sengnya, sportsman dia dom suci pada. Udah di cameraman tu lagi deh. Long year ni sini long year. Itu di Sumedang Jenggrek ada. Aduh, aku yang jikse dress ke kalung le sele makeup to boleh sele. Aduh, dah director ke kalung le ya. Karena macam kerja buka. Aduh, aku jik tahu bahawa. Aduh, sama BTS macam sama semua habis lagi. Wigi kan orang sih. Wigi apa tu sih? Kau. Mang tu sih betul. Aduh, BTS tu kalau semua nama kaya. Facebook tu nungsi dia tak nungsi biar. Facebook tadi macam nungsi dan ni 1 million ke apa bah tu. Aku YouTube sih kaya ada. YouTube tu nungsi biar. Ada macam tu mungkin orang. Ucar agak adik. All the best. Director later, cameraman later, me later, Aija later. Music director. Khuram dari. Kau je khuram dari. Dah sana roy khuram groba. 안녕하세요.
ꯑꯇꯩꯗꯤ ꯑꯩ ꯁꯥꯇꯤꯟ ꯇꯨꯞ ꯂꯩꯕꯗꯤ ꯌꯥꯎ ꯑꯩꯗꯤ ꯁꯥꯇꯤꯟ ꯇꯨꯞ ꯌꯦꯛꯇ ꯐꯖꯅ ꯁꯣꯏꯗꯕꯤ ꯇꯧꯔꯛꯎꯀꯣ ꯃꯇꯝꯗ ꯅꯣꯏꯅ ꯑꯩꯕꯨ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯗ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯕꯕꯥ ꯃꯃꯥꯕꯨ ꯑꯝꯇꯗꯤ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯔꯒꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯉꯥꯛꯄꯤꯕ ꯉꯥꯛꯄꯤꯗꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯩ ꯍꯧꯖꯤꯛ ꯃꯐꯝ ꯆꯥꯅ ꯊꯤꯟꯕꯤꯔꯒ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯐꯔꯣꯏ ꯑꯗꯨꯗꯨꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩꯁꯨ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯗꯨꯕꯨ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯍꯦ ꯏꯁꯨ ꯅꯍꯥꯛꯅ ꯆꯥꯟꯕꯤꯗꯨꯅ ꯏꯁꯨ ꯗ꯭ꯔꯣꯟ ꯁꯣꯠ ꯅꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯁꯔꯨꯛ ꯌꯥꯎꯗꯕꯩ ꯂꯥꯞꯅ ꯇꯥꯟꯊꯣꯛꯄꯤꯌꯨ ꯂꯥꯞꯅ ꯇꯥꯟꯊꯣꯔꯛꯑꯦ ꯑꯃꯁꯨ ꯀꯟꯅ ꯅꯥꯔꯤꯕꯅꯤ ꯂꯣꯁ ꯑꯣꯏꯔ ꯂꯩꯔꯤꯁꯦ ꯅꯥ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡꯁꯨ ꯂꯩꯇꯕꯩꯀꯣ ꯑꯩꯈꯣꯏ ꯗꯦꯠ 1ꯗ ꯔꯤꯂꯤꯁ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯔꯤꯂꯤꯁꯀꯥꯁꯦ ꯌꯥꯝ ꯆꯥꯎꯅ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯏꯁꯄꯦꯁꯦꯜ ꯒꯦꯁꯀ ꯂꯣꯏ ꯀꯧꯗꯣꯏꯅꯤ ꯀꯩꯅꯣ ꯃꯣꯗꯤꯒ ꯀꯧꯗꯣꯏꯅꯤ ꯀꯟꯅ ꯑꯃꯤꯀ ꯑꯗꯣ ꯑꯩꯈꯣꯏ BTS ꯀꯩꯀꯥ ꯅꯝꯖꯕꯗꯨꯁꯨ ꯑꯩꯈꯣꯏ ꯇꯔꯨꯛꯁꯦ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯃꯤ ꯀꯅꯥ ꯅꯝꯃꯨꯅꯤ ꯅꯝꯗ꯭ꯔꯦ ꯑꯗꯨꯝ ꯃꯇꯦꯛ ꯁꯨꯝ ꯈꯔ ꯍꯜꯂꯣ ꯒꯥꯏꯁ ꯑꯁꯤ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯑꯃ ꯆꯦꯟꯖ ꯇꯧꯅꯔꯦꯕꯀꯣ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯁꯥꯏꯀꯜꯗ ꯑꯩꯈꯣꯏ ꯁꯥꯏꯀꯜ ꯊꯧꯕꯒꯤ ꯁꯤꯟ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯅ ꯁꯥꯏꯀꯜ ꯊꯧꯕꯒꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯍꯥꯏ ꯂꯣꯀꯦꯁꯟꯁꯤꯗꯅꯤ ꯀꯥꯞꯊꯗꯣꯏꯁꯦ ꯍꯧꯖꯤꯛ ꯅꯝꯗꯣꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯍꯦꯔꯣ ꯂꯩꯔꯦ ꯍꯦꯔꯣ ꯗꯤꯔꯦꯛꯇꯔ ꯍꯥꯏꯗꯤ ꯈꯔ ꯑꯃ ꯑꯗꯩ ꯁꯥꯏꯀꯜ ꯊꯧꯔ ꯈꯔ ꯑꯃ ꯂꯥꯛꯑꯅꯤ ꯀꯄꯜ ꯀꯥꯁꯤꯝ ꯐꯖꯩꯌꯦ ꯅꯪꯒꯤꯗꯤ ꯌꯥꯝ ꯍꯦꯔꯣꯗꯤ ꯐꯖꯕ ꯇꯣꯡꯒꯗꯕꯅꯤ ꯚꯤꯎ ꯈꯨꯐꯖꯁꯤꯗꯤ ꯐꯖꯔꯦ ꯁꯤꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯗꯩ ꯗ꯭ꯔꯦꯁ ꯍꯥꯏꯗꯤ ꯍꯥꯞꯄꯦꯟ ꯁꯦꯠꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯃꯐꯝꯁꯤꯗꯤ ꯋꯥ ꯑꯗꯨꯅꯦ ꯑꯗꯣ BTS ꯀꯩꯀꯥꯗꯣ ꯁꯨꯝ ꯅꯝꯕ ꯌꯥꯔꯗꯤ ꯅꯝꯁꯤꯜꯂꯛꯀꯦ ꯇꯧꯅꯦꯕ ꯑꯩꯈꯣꯏ ꯇꯔꯨꯛꯁꯦ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯔꯕꯅꯤꯅ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯅꯝꯃꯛꯀꯦ ꯁꯣꯝ ꯁꯥꯏꯗꯁꯤꯗ ꯗ꯭ꯔꯣꯟ ꯀꯩꯀꯥ ꯄꯥꯏꯔꯒ ꯅꯝꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯀꯩꯅꯣꯝ ꯑꯣꯏꯍꯜꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯐꯥꯁ ꯇꯥꯈ꯭ꯔꯦ ꯁꯥꯏꯀꯜꯒꯤ ꯍꯧꯔꯛꯐꯝꯅꯦ ꯗ꯭ꯔꯤꯐꯀ ꯇꯧꯏꯀꯣ ꯁꯥꯏꯀꯜꯗ ꯑꯗꯨꯁꯨ ꯋꯥꯕ꯭ꯔꯥ ꯍꯨꯃꯥꯡ ꯁꯧꯕ꯭ꯔꯥ ꯆꯦꯟ ꯇꯥꯔꯛꯏꯔꯣ ꯅꯠꯇꯦ ꯁꯤ ꯂꯨꯝꯃꯦ ꯍꯥꯏꯕ ꯃꯌꯦꯡ ꯇꯥꯅꯤ ꯅꯪ ꯃꯌꯦꯡ ꯇꯥꯅꯤ ꯑꯩꯗꯤ ꯀꯤꯖꯩ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯍꯣꯜ ꯇꯧꯔ ꯂꯩꯌꯦꯕꯀꯣ ꯔꯥꯀꯦꯁ ꯍꯣꯏꯒꯤ ꯆꯤꯆꯦ ꯍꯣꯏꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇꯨ ꯂꯣꯏꯈ꯭ꯔꯦ ꯁꯤꯅ ꯅꯦꯛꯁ ꯗꯦ ꯑꯣꯏꯗꯣꯏꯅꯦ ꯑꯣꯛꯄꯤ ꯃꯌꯥꯝ ꯁꯤꯗ ꯄꯨꯟꯗꯣꯏꯅꯦ ꯍꯧꯖꯤꯛ ꯃꯈꯥ ꯆꯥꯁꯦ ꯒꯨꯗ ꯃꯣꯔꯅꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯃꯈꯥꯗ ꯌꯥꯝ ꯅꯛꯁꯜꯂꯛꯀꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯛꯁꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯗ ꯃꯥꯜꯂꯦ ꯁꯤꯕꯨ BTSꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯄꯤꯀꯥꯟꯒꯤ ꯁꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯅꯝꯕ ꯂꯥꯛꯑꯦ ꯁꯦ ꯃꯃꯤꯡ ꯉꯩꯗꯣ ꯑꯝꯇ ꯀꯧꯁꯦ ꯍꯌꯦꯡ ꯃꯃꯤꯡ ꯍꯥꯏꯅꯗꯅ ꯑꯝꯇ ꯀꯧꯁꯦ ꯀꯧꯔꯣ ꯀꯅꯤꯀꯣ ꯍꯦꯔꯤꯁ ꯅꯣꯡꯄꯣꯉꯥꯝꯕ ꯑꯍꯦꯟꯕ ꯈꯣꯏꯌꯨꯝꯕ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯣꯡꯄꯣꯉꯥꯝꯕ ꯅꯠꯇꯦ ꯀꯔꯤ ꯂꯣꯏꯔꯊꯣꯏꯕ ꯇꯤ ꯄꯥꯜ ꯂꯩꯔꯝꯃꯤꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ
형님 뭐? 자, 잠이들어. 예, 난. Shooting number hầu đấy. Director mò nó bị. And artist action lao. Haraw na pull up lao. Pull up lao. Kaino. Yadre. Pull up. Pull up lao yadre. Go lao. 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 Ah. What? Kaino. Chelo, yang na bây giờ đây. Lên buồn sản xuất đi có ai không? Cái đồ cơ. Nga. Đây, shooting to wa bro. Wa tập rồi đâu? Wa dia, nungai bro. Lo. Ngang ani siga, simari siga, karup sina. Yang keno itu. Koi nanti nanti. ꯑꯗꯨꯒ ꯁꯤꯁꯤꯅ ꯋꯥ ꯄꯨꯕ ꯁꯥꯕꯒꯤ ꯀꯟꯅ ꯆꯦꯜꯍꯜꯂꯤꯅꯦ 인ꯕꯗ ꯋꯥꯕ ꯁꯥꯕꯒꯤꯀꯣ Wah mesin. Ware. Ha. Chol holo. Nako. Sana. Ada. Jauh ba. Na tu si de ni. Kalau Ima, kau ini lo cak. Ima. Ada. Paling kami lagi di. Pengalih mah. Ayus. Kamu ba? Hiai. Bivare. Dạ. Ok, yare. Din khadi nam zal le khoi che. Aduga. Adagi si. Samda tlaw. Ini sana roi ni. Police yaw ni ko khoi je. Akoi team da hor ko. Om phu bi nai ni moi na tum. Ai bu di phu roi ko. Ready? Hello guys, ayo bring it. Yo na, akoi pi ngai ngai nai ni. Akoi sari ba ngang atani. Sai ngai atani se. Se loi lai jo se. Hadi shooting pui ni ko. Sin kha wa li bo ko moi gi sana bo ko da yin du gi hik sa gi bo ko. Adane, ko ham do yo ga mu. Yang hala case. Ready? And artist action. Tanong. Tanong. Đấy, đang ngồi Ini adalah. Saya muka. Kamera tu sita. Du ram ni bo ko ha ni mamang gi mo lam jing do jo sin to kre. Ni to mi sina, se lai de. Se lai de. Moi to in. Ko diao jo na. Moi na ha ba. Ani kita hai rupa gini kuah. 어머나 뭐이 소리였대 뭐이 시기 허지가 훨씬 kum범도 아도 kum사 가는 데 빠져 이용 레면 록 이신가 지게 레와 아도 까카랑 포도 누아요 되노라 아이스 까카랑 포도 디카 누아 왔니네 Hãy gia đình vừa đó. Nang na khung. hậu đấy cái gì mà tao làm đây rồi mọi cái gì ra cái đó vậy cameraman lấy đấy cameraman này anh ta lấy đấy cameraman director Kesri itu cái gì nè isai bu pam zaba lang cái này is yam se style hi mọi người nè là crop tới ba bung lại tới sân mà mi đó hay thằng anh ngang cái ngay đây ta ba si ngay nè mà thi bông cho cô lao chứ nè
비저금지 ꯑꯩꯈꯣꯏ ꯐꯝꯕ ꯆꯥꯊꯣꯛꯑꯖꯤꯔꯁꯦ 오케이 슛 ꯍꯧꯗꯣꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯣꯂꯤ ꯀ꯭ꯔꯣꯁ ꯁ꯭ꯀꯨꯜꯁꯤꯗ ꯑꯣꯖꯥꯒꯤ ꯁꯤꯟ ꯃꯇꯥꯡ ꯑꯃ ꯅꯝꯕ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨ BTSꯇꯤ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯂꯤꯡꯛꯇꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯕꯅꯦ ꯐꯨꯜ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯌꯦꯡꯉꯨꯅꯦ ꯗ꯭ꯔꯦꯁ ꯈꯨꯄꯥꯏ ꯌꯦꯡꯉꯨꯅꯦ ꯑꯁ ꯍꯛꯊꯤ ꯍꯧꯖꯤꯛ ꯏꯔꯨ ꯄꯨꯕꯒꯤ ꯁꯤꯟꯗꯣ ꯇꯧꯔꯨꯕꯗ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁ ꯒ꯭ꯔꯨꯞ ꯑꯃ ꯁꯨꯃꯥꯏꯅ ꯁꯦꯠꯂꯒ ꯅꯝꯃꯦꯕ ꯁꯤ ꯑꯃ ꯑꯗꯣ ꯑꯁꯤꯁꯦ ꯁꯤꯁꯦ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯁꯤ ꯂꯣꯏꯔꯛꯄꯒ ꯃꯥꯏꯁꯦ ꯁꯤꯗ ꯀꯣꯠꯀꯤ ꯑꯃ ꯁꯦꯝꯃꯦ ꯑꯗꯨꯗꯨꯒ ꯁꯨꯇꯤꯡ ꯈꯔ ꯂꯣꯏꯁꯤꯜꯂꯛꯄ ꯂꯣꯁ ꯑꯣꯏꯔꯦ ꯄꯨꯔꯥ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤ ꯉꯔꯥꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ ꯑꯗꯨꯁꯨ ꯂꯥꯏꯟ ꯑꯞ ꯀꯩꯀꯥ ꯑꯗꯨꯒ ꯇꯤꯖꯔ ꯑꯃ ꯍꯥꯟꯅ ꯊꯥꯒꯠꯄꯒꯤ ꯇꯧꯅꯔꯤꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯂꯣꯏꯕꯒꯤ ꯀꯩꯅꯣ ꯈꯔ ꯆꯥꯁꯦꯅ ꯑꯣꯛ ꯇꯧꯁꯦꯅ ꯑꯣꯛ ꯆꯥꯁꯦꯅ ꯇꯧꯋꯦ ꯃꯣꯏꯕꯨꯗꯤ ꯆꯥꯗꯅ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯌꯦꯟ ꯃꯉꯥꯅꯤꯒꯤ ꯌꯦꯟ ꯑꯗꯨꯒꯤ ꯋꯥꯔꯤꯒꯤ ꯌꯦꯟ ꯇꯤꯡꯒ ꯑꯗꯨꯅꯦ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯅꯥ ꯈꯨꯝ ꯍꯧꯈ꯭ꯔꯦ ꯅꯥꯇꯣꯟ ꯈꯨꯝ ꯍꯧꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯑꯗꯨꯒ ꯊꯣꯡꯉ ꯆꯠꯊꯣꯛꯑꯅꯤ ꯑꯗꯨ ꯃꯌꯥꯝ ꯏꯁꯩꯁꯤꯒꯤ ꯂꯤꯡꯛꯇꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯃꯒꯦ ꯃꯌꯥꯝꯒꯤ ꯂꯚ ꯑꯦꯟ ꯁꯞꯄꯣꯔꯠ ꯉꯥꯏꯖꯔꯤ ꯑꯗꯨꯒ ꯀꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯐꯖꯩ ꯐꯖꯗꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ